ngasi numida wairam phongkiba tungan manipuri siphongsing amasum thokiba thawdo wathoksingi maruoiba I pausing khongasaraga Manipur top channel gi maikeidigi myamna thamjagi hanbada ADC bill board bank semnaba khulai oina sejinarabra haibasi singnaningai oire joikisan Housing singi loop asum ansam case ona ADC bill 2021 August House Duna table tauna dabi tawraduna singi district singna sathariba economic blockade sathariba thawang board maya naksilakpa sida ADC bill asibu board bank semnaba khulai oina sijinarabra haibasi singnaningai oire haina thangmaiban ASG MLA Kumoksam Joikisan Pami Sing the Fongdokre ngasi Kuyathong Puja Community Hall pangthokpa pawgi mifam amada Joikisan makhatana hai athuba matamda lenga asina blockade asi loisinna ba honabaga loinana table tawnaba appeal tawraduna dabi asigi matangda lenga asina karamna thengnagadabano haibigi matangda lawphom thokpa khongthang amata lokhatana leiri Hill Area Committee asi MLA mayamna siemani committee asida party punamaki mute sing yauribani masida bill asi committee ki members sing yabra haibisi asabu wahang ama oidi yaragana makoina efficient tawriba party sing su khongpham asi yaribara haibisi party sing na sengdofam thoi hauzik mikal naksilakpagi issue asi sakthohanduna political mileage taunana bo honari bara hainasu MLA na hanki pandam ama phangna bo honabada miyamda awaba piba sisumde national highway singda haujuk sathariba economic blockade asina maru oina saitheng piriba si nomgi sura nomlaga saraga hingliba imung singdane issue khudimak politicize tawduna political gi khudong chab launa bo honabigano singtam khaibung tana basin bigano hauju palibalenga sin afaba thabak torakpa matamda opposition ama oina lawphom thokpa thodang adu lawduna lakli aranba thabak torakpa matamda sumthoknaba opposition gi lawphom thokpa role sapsana lawduna lakli aduna lenga asin issue si athuba matamda loisinna bo honabina basu appeal torakli Atopa paomana lenga kayana kibe agreement mapung fandrabanina mapithel dam lauthopiro hanagi mawongda law uduna leizarage khul kunga mathoi lenga ka organization singa yana kibe agreement lenga na mapung fandrabanina mapithel dam lauthopiro miyang ware hanagi mawongda law uduna adamak leizarage haina khul kunga mathogi maikedi phungdorakli mapithel dam gi Catchment area da uwa thajinba amadi lenga kayana kibe agreement singi matangna nomgi oiba khana nainabagi mifam amangasi tangkhulnaga Wawnunglong TNWL Tangkhulnaga Foothills Organization TNFO amadi Mapithel Dam Affected Headman Ship and Leader Organization MDA hai CEO na sinduna Kamjong District ki Rehabilis ta pangtokre Khana naina baduga mari lainana MDA hai CEO gi Chairman M ngaranmina phungdokhibada Manipur lenga amadi organization singa kumja English singaniga kungi December marida point taraga mapana yanaba purakhi adubo ngasi phawbada point singasi sada ahumdagi hena implement tawdri sada ahum tawribadusu mapung fana tawbo oide maramaduna yanakhibe agreement mapung fana lenga na salaidaba maramna September kunda ultimatum pishinki madudasu action lakhatabadagi Imphal Urkhul lambi amadi Kamjong lambi national highway ani asida numinini oiba strike ama October 3 amasum 8 tawki madudasu kariguma amata hairaktabadagi lamlai khunaudu October 7 taraga mathoida hesitation amuk sataki madudasu action lakhalaktabadagi chief minister yauna mari lenaba authority da ultimatum amasu amuk pishinki haina pali atopa pawamana Manipur Technical University gi BC niyam sumna hapiyu luptaru Manipur Technical University gi Vice Chancellor niyam lana hapi haiduna ngasim hairoi luptaru na University asida democratic oiba khongjang sangsinkre mahairoi luptaru adudi M su Desam M KSA amasung sukni khongjang asigi matangna Desam gi
Assistant Secretary General M. Somorjit Luwang hai University asi haukiba kumza English singaniga taraga taruktagi hauraga state asida linkat kibani tawbatabu hauzik University asigi yamna lebak thiba tanja du oire masina maram oiraga mahairoi lup tarukna ngasigi khongjang asi sanction bani hainasu pausna makhatana palli atopa pawmana Cancer Control Center semgatpagi presentation utkre State the Cancer Control Center Semgat Pagamari Lainana Karkinos Health Care gi presentation ngasi Manipur gi CMN Beren Yengsin Kre State the Cancer Control Center Semgat Pagamari Lainana Karkinos Health Care ga Loinana Babu Prada Liba CM Secretariat Pangthokiba presentation utpagi thauram da Manipur gi Minister in Beren Sarugyaduna Mari Lainaba Thabak Thoram Singin Sinki Arts Greenfield Center asi Jawaharlal Nehru Institute of Medical Science Janimsta semgat kadabani hari hiram asiga mari lainana lenga asina long term lista hana lampi belekre hospital asigi multidisciplinary design pumbagi healthcare consultant edifice consultant private limited ni hari atopa pawmana more da dingi positive oiba miyoi Humdraga manga yaure Moregi sabang file kaide dingi positive oiba miyoi kuntraga mapan sure amadi more apun bigi oina dingi positive oiba miyoi humdraga mapan yaure haukiba October sachet kunga taruktagi hauna more town manungda dingi positive oiba miyoi kya laire haibadigi state malaria department amasum district malaria gi kangbuna fogging amasum Labi side spray kapi kita bak no makang dana satari hai nisu paus na sumakata na fungdorakli atau papa mana ECI ni state UT Pudamaki sip electoral officer singa conference mangtokre Manipur gi CEO na power of 18 voter anthem release tokre Election Commission of India na tha asigi sajat kungani thoida New Delhi da state amadi UT Pudamaki sip electoral officer singa loinana conference ama pangthokre hairi electoral roll polling station sing hauzik sathariba special summary revision IT application sing EVM sing BVPAT sing grievance singi matam sana resolution purakpa polling staff training toba amasum capacity semgatpa media amasum communication amadi voter outreach program sathabaga mari lainaba tuan ba systematic area sing khana nainaba amasum hiramasidi yengsinanaba conference adu pangthokibani hari CEC Sushil Chandran hakibda CEO singna state singda commission bu represent tawribana CEO singa effectiveness amasum visibility gi maru oibising panki electoral roll gi purity lehananaba assure minimum facility sing fongananaba masum voter punamakitamak polling booth punamakta hena phawa facility sing fongananaba mangna CEO sing da haikhenesu paus na makhatana fongdorakli duga haujikoina di myam paus matangsa lusinjarage masum pathok sakibda soikiblan kiba kya yaur simyam nga pigani matam gi maru bi paus sing leptan update pizara khaina channel asigi mekedi gisu myam na thamjari and thank you